ꯅꯪ ꯁꯤꯒꯤ ꯂꯐꯣꯏꯁꯦ ꯃꯔꯤ ꯁꯨꯔꯝꯗ꯭ꯔꯣ ꯐꯩꯕꯣꯛ ꯐꯩꯕꯣꯛꯁꯦ ꯑꯅꯤ ꯁꯨꯔꯝꯗ꯭ꯔꯣ ꯑꯗꯨ ꯅꯪꯅ ꯆꯥꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯪꯅ ꯅꯊꯤꯕꯣꯡ ꯉꯥꯎꯕꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯏꯔꯤꯗ ꯁꯤꯗꯤ ꯈꯪꯗ꯭ꯔꯣ ꯈꯪꯉꯦ ꯈꯪꯃꯟꯗꯅ ꯂꯩꯀꯥꯏꯗ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯇ꯭ꯔꯦ ꯀꯩꯅꯣ ꯑꯗꯨꯅꯦ ꯁꯥꯏꯟꯇꯤꯁ ꯁꯤ ꯀꯧꯋꯦꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯊꯪꯅꯕ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏꯕ ꯉꯝꯃꯤꯁꯦ ꯑꯩ ꯆꯥꯎꯊꯣꯛꯆꯔꯤꯅꯤ ꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯄꯔꯤꯈꯥꯗ ꯑꯩꯅ ꯍꯨꯔꯒ ꯊꯥꯈꯤꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯏ ꯅꯨꯄꯤꯗꯣ ꯆꯂꯥꯛ ꯁꯥꯒꯗꯕ ꯁꯥꯅꯤꯀꯣ ꯈꯨꯕꯤ ꯄꯥꯏꯕꯁꯤꯡꯅ ꯈꯨꯕꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯈꯨꯕꯤ ꯇꯟꯕꯁꯤꯡꯅ ꯈꯨꯕꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯈꯨꯕꯤꯁꯨ ꯈꯨꯕꯤ ꯇꯜꯂꯒꯅ ꯏꯅꯛ ꯅꯛꯄ ꯃꯤ ꯑꯃꯒ ꯀꯧꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯐꯣꯏꯗꯤ ꯂꯐꯣꯏ ꯃꯤꯃꯥꯟꯅꯖꯗ꯭ꯔꯕ ꯂꯐꯣꯏ ꯅꯍꯥꯛꯄꯨ ꯎꯔꯨꯕ ꯀꯌꯥꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯩꯗꯣ ꯅꯪꯕꯨ ꯆꯥꯔꯨꯔꯒ ꯑꯉꯥꯡ ꯐꯥꯏꯕ ꯄꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯅꯗꯤ ꯇꯦꯁ ꯇꯧꯅꯤꯡꯉꯤ ꯏꯆꯥ ꯐꯥꯏꯕ ꯄꯣꯛꯅꯕ ꯃꯔꯝꯗꯤ ꯑꯩꯗꯤ ꯁꯦꯟ ꯄꯥꯏꯖꯗꯕꯅꯤꯅ ꯄꯥꯏꯗꯕꯒꯤ ꯃꯔꯝꯁꯨ ꯂꯐꯣꯏ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤꯅꯤ ꯁꯨꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯨ ꯊꯕꯛ ꯋꯥꯕꯒꯤ ꯃꯔꯝꯁꯨ ꯃꯥꯏ ꯊꯣꯛꯄ ꯑꯃ ꯂꯩꯖꯔꯝꯃꯤ ꯑꯩꯕꯨ ꯇꯥꯁꯗꯦ ꯁꯨꯅꯥꯒ ꯆꯠꯁꯤꯔ ꯂꯐꯣꯏ ꯆꯥꯁꯤꯔ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗ ꯆꯠꯁꯤꯔ ꯇꯣꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯣꯏ ꯁꯤꯁꯦ ꯇꯥꯁꯗꯦꯁꯨꯗ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯦꯕ ꯑꯩ ꯈꯪꯉꯤꯅꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤꯅ ꯇꯧꯕ ꯄꯨꯡ 8ꯒ ꯃꯤꯅꯤꯠ ꯑꯃꯗꯣ ꯑꯗꯨꯗ ꯑꯩꯅ ꯄꯨꯡ 8 ꯀꯩꯅꯣ ꯃꯤꯅꯤꯠ ꯁꯦꯀꯦꯟ ꯑꯃꯗ ꯑꯩꯅ ꯈꯪꯉꯦꯕ ꯅꯪ ꯂꯥꯛꯀꯅꯤꯁꯦ ꯑꯗꯨ ꯅꯪ ꯇꯟꯒꯟꯕꯅꯤꯅ ꯅꯪ ꯅꯌꯨꯝꯗ ꯂꯩꯖꯁꯨꯅꯣꯅ ꯑꯩꯅ ꯂꯥꯛꯄꯤꯕꯅꯦꯕ ꯅꯪ ꯁꯤꯒꯤ ꯂꯐꯣꯏꯁꯦ ꯃꯔꯤ ꯁꯨꯔꯝꯗ꯭ꯔꯣ ꯐꯩꯕꯣꯛꯁꯦ ꯑꯅꯤ ꯁꯨꯔꯝꯗ꯭ꯔꯣ ꯑꯗꯨ ꯅꯪꯅ ꯆꯥꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯪꯅ ꯅꯊꯤꯕꯣꯡ ꯉꯥꯎꯕꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯏꯔꯤꯗ ꯁꯤꯗꯤ ꯊꯤꯕꯣꯡ ꯉꯥꯎꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩ ꯌꯥꯝ ꯈꯪꯗ꯭ꯔꯣ ꯈꯪꯉꯦ ꯈꯪꯃꯟꯗꯅ ꯂꯩꯀꯥꯏꯗ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯇ꯭ꯔꯦ ꯀꯩꯅꯣ ꯑꯗꯨꯅꯦ ꯁꯥꯏꯟꯇꯤꯁ ꯁꯤ ꯀꯧꯋꯦꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯊꯪꯅꯕ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏꯕ ꯉꯝꯃꯤꯁꯦ ꯑꯩ ꯆꯥꯎꯊꯣꯛꯆꯔꯤꯅꯤ ꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯄꯔꯤꯈꯥꯗ ꯑꯩꯅ ꯍꯨꯔꯒ ꯊꯥꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯐꯤꯗꯥꯗꯤ ꯊꯥꯔꯒꯨꯝꯒꯦ ꯂꯩꯀꯥꯏ ꯈꯛꯇꯪꯒꯤꯅꯤꯅ ꯃꯥꯅꯦ ꯐꯤꯗꯥ ꯊꯥꯔꯒꯅꯣ ꯐꯤꯗꯥ ꯊꯥꯔꯗꯤ ꯑꯩ ꯐꯨꯜ ꯁ꯭ꯇꯣꯞ ꯀꯥꯎꯋꯦ ꯋꯥ ꯉꯥꯡꯕꯗ ꯐꯨꯜ ꯁ꯭ꯇꯣꯞ ꯀꯥꯎꯋꯦ ꯐꯨꯜ ꯁ꯭ꯇꯣꯞ ꯀꯥꯎꯕ꯭ꯔꯥ ꯑꯗꯨ ꯀꯩꯅꯣ ꯅꯪꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯟꯅꯔꯒ ꯆꯠꯁꯤꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤ ꯈꯪꯅꯤꯡꯒꯦ ꯁꯤ ꯂꯐꯣꯏꯁꯤ ꯁꯤ ꯐꯩꯕꯣꯛ ꯃꯤꯅ ꯐꯩꯕꯣꯛ ꯆꯥꯕꯗ ꯑꯉꯥꯡ ꯑꯅꯤ ꯄꯣꯛꯏ ꯄꯣꯛꯇꯦ ꯀꯥꯏ ꯁꯤꯕꯨ ꯀꯔꯤꯅꯣ ꯇꯁꯦꯡꯅ ꯄꯣꯏꯔ ꯄꯣꯛꯇ꯭ꯔꯤꯔꯥꯗꯣ ꯃꯁꯤ ꯊꯥꯖꯕ ꯀꯥꯡꯕꯨꯁꯨ ꯂꯩ ꯊꯥꯖꯗꯕ ꯀꯥꯡꯕꯨꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯊꯥꯖꯕꯁꯤꯡꯒꯤ ꯀꯥꯟꯅꯕꯗꯤ ꯂꯩꯌꯦꯕ ꯃꯁꯤ ꯊꯥꯖꯕꯒꯤ ꯀꯥꯟꯅꯕꯁꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯒꯤ ꯃꯌꯥ ꯆꯪꯉꯦꯕ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯄꯣꯛꯄ ꯃꯇꯝꯗꯀꯣ ꯆꯪꯗ꯭ꯔꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯁꯦ ꯆꯥꯔꯒ ꯐꯩꯕꯣꯛ ꯄꯣꯛꯑꯦꯅ ꯊꯥꯖꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯗꯣ ꯄꯣꯛꯄ ꯃꯇꯝꯗ ꯑꯅꯤꯅꯦꯕ ꯄꯣꯛꯂꯛꯇꯣꯏꯁꯦ ꯆꯨꯝꯃꯤꯀꯣ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯗꯣꯛꯇꯔꯗꯨꯅ ꯆꯥꯔꯖ ꯇꯧꯗꯣꯏꯁꯦ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯅ ꯆꯥꯔꯖ ꯇꯧꯗꯣꯏꯁꯦ ꯑꯣꯟꯂꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯉꯥꯡ ꯑꯃꯒꯤ ꯆꯥꯔꯖ ꯂꯧꯗꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯑꯃ ꯐ꯭ꯔꯤꯗ ꯍꯥꯞꯄꯛꯄꯒ ꯆꯞꯅꯩꯌꯦꯕ ꯑꯩꯈꯣꯏꯅ ꯀ꯭ꯋꯥ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯅꯥ ꯑꯃ ꯄꯤꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯅꯦꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯅꯥꯗꯨꯗꯤ ꯃꯇꯠꯅꯤ ꯁꯤꯗꯤ ꯄꯨꯔꯥ ꯃꯄꯨꯡꯒꯨꯝꯕꯅꯦꯕ ꯃꯄꯨꯡ ꯑꯦꯛꯁꯇ꯭ꯔꯥ ꯃꯅꯥ ꯑꯃ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯆꯨꯝꯃꯤꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯑꯃꯒꯤ ꯄꯣꯛꯅꯕꯒꯤ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯐ꯭ꯔꯤꯗ ꯍꯥꯞꯄꯛꯑꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯉꯨ ꯀꯩꯒꯨꯝꯕ ꯃꯥꯁꯦ ꯂꯥꯛ ꯑꯃ ꯁꯦꯞ ꯇꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯂꯐꯣꯏ ꯑꯃ ꯆꯥꯔꯨꯕꯒꯤ ꯂꯐꯣꯏ ꯐꯩꯕꯣꯛꯁꯦ ꯑꯃ ꯂꯨꯄꯥ 10-20 ꯄꯤꯕꯁꯤ ꯄꯤꯁ ꯑꯅꯤꯁꯤda ꯃꯁꯤ ꯁꯨꯝ ꯈꯟꯕꯗ ꯂꯨꯄꯥ 10 ꯅꯨꯡꯉꯥꯏ ꯌꯥꯝ ꯇꯥꯡꯅ ꯄꯥꯔꯕꯗꯀꯣ ꯂꯨꯄꯥ 10ꯗꯨꯅ ꯃꯥꯁꯦ 10ꯁꯦ ꯑꯦꯛꯁꯄꯦꯟ ꯇꯧꯔꯒ ꯃꯥꯅ ꯆꯥꯔꯨꯕ ꯃꯇꯝꯗꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯐ꯭ꯔꯤꯗ ꯐꯪꯉꯝꯅꯦꯕ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔꯒ ꯆꯞ ꯃꯥꯟꯅꯔꯝꯅꯦꯕ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯂꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗꯀꯣ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯛꯄ ꯍꯥꯏꯕꯁꯦ ꯊꯥ 10ꯁꯤ ꯃꯥꯡꯗꯣꯏꯅꯦꯕ ꯃꯇꯝꯁꯤ ꯄꯨꯔꯥ ꯁꯦꯟꯅ ꯂꯩꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨ ꯑꯉꯥꯡ ꯑꯅꯤꯁꯤ ꯀꯩꯒꯨꯝꯕ ꯃꯤꯔꯣꯜꯂꯒꯗꯤ ꯇꯣꯉꯥꯟꯅ ꯊꯥ 10ꯅꯦꯕ10ꯃꯥꯡꯗꯣꯏꯁꯤ ꯆꯨꯝꯗ꯭ꯔꯥ ꯆꯍꯤ 2ꯒꯤ ꯆꯥꯡ ꯍꯣꯏ ꯆꯍꯤ 2ꯒꯤ ꯆꯥꯡꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯐꯤ ꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯔꯥꯅꯤ ꯐꯤ ꯁꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯊꯥ ꯑꯃꯗ ꯃꯥ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 15,000ꯗꯤ ꯃꯥ ꯄꯨꯊꯣꯛꯄ ꯉꯝꯃꯦꯕ ꯑꯩ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯌꯥꯔꯕ ꯑꯗꯨ ꯌꯦꯡꯉꯨ ꯊꯥ 10 ꯃꯥꯡꯒꯗꯕꯁꯦ ꯊꯥ 10ꯁꯤꯗ ꯁꯝꯖꯜꯂꯛꯇꯣꯏꯅꯦꯕ ꯇꯨꯋꯤꯟ ꯋꯥꯟꯅꯦꯕ ꯂꯥꯛꯇꯣꯏꯁꯤꯀꯣ ꯑꯗꯨꯅ ꯊꯥ 10 ꯂꯦꯝꯍꯧꯔꯤꯕꯁꯦ ꯃꯥꯅ ꯀꯩꯒꯨꯝꯕ ꯐꯤ ꯁꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯒ 50,000 ꯇꯥꯜꯂꯦ ꯂꯨꯄꯥ ꯂꯥꯛ ꯑꯃꯒ ꯍꯣꯏ ꯂꯨꯄꯥ ꯂꯥꯛ ꯑꯃꯒ 50,000 ꯇꯥꯔꯦ ꯉꯁꯥꯏ ꯑꯃꯁꯨ ꯂꯥꯛ ꯑꯃꯁꯨ ꯃꯥ ꯀꯩꯅꯣ ꯁꯦꯞ ꯇꯧꯈꯤꯗ꯭ꯔꯥ ꯑꯗꯨꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯥꯅ ꯁꯦꯞ ꯇꯧꯗꯣꯏꯁꯦ ꯂꯨꯄꯥ ꯂꯥꯛ 2,50,000ꯅꯦꯕ ꯃꯥꯅ ꯁꯦꯞ ꯇꯧꯗꯣꯏꯁꯦ ꯃꯗꯨ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯐꯩꯕꯣꯛꯁꯦ ꯆꯥꯔꯨꯕ ꯃꯇꯝꯗꯅꯦꯕ ꯑꯩ ꯆꯥꯅꯤ ꯑꯗꯨꯗꯤ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯑꯁꯨ ꯌꯥꯝ ꯀꯥꯟꯅꯔꯦ ꯍꯥꯏꯔ ꯐꯩꯕꯣꯛꯁꯤꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯗꯒꯤ ꯂꯨꯍꯣꯡꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥꯉꯩꯁꯤꯅ ꯆꯥꯟꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯦꯕ ꯑꯩ ꯈꯪꯉꯦ ꯃꯁꯤ ꯑꯇꯩꯒꯤꯁꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯒ ꯂꯥꯟꯊꯦꯡꯅꯔꯤꯅꯦꯅ ꯍꯥꯏꯅꯔꯤꯅꯦꯕ ꯑꯍꯜ ꯂꯃꯟꯅꯀꯣ ꯑꯗꯨ ꯀꯩꯅꯣ ꯑꯉꯥꯡ ꯄꯣꯛꯄꯗ ꯁꯤꯒꯦ ꯇꯧꯔꯤꯅꯦꯕ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯁꯤꯒꯦ ꯇꯧꯔꯤꯅꯦꯕ ꯑꯅꯤꯗ ꯄꯣꯛꯀꯦ ꯑꯉꯥꯡ ꯑꯅꯤ ꯄꯣꯛ ꯇꯥꯔꯗꯤ
아니락 시게 또리네요. 아니락 시게 또도 막 예문 누아이다 마이다래. 삼나도 마이 누비도 살락 사가다고. 차니고 차네도 살라디 차네. 살락 차네 보고. 아주 용 삼나 합도 거기는 콩 모자지 콩 아무 그 합어디 그 쇼가이 돼. 콩 아니도 합쳐라겠디 그거 거기 그 노제 거기 그 노제 거기 모자제 살락 사요. 머린 자토. 아두기 마기 누아이다부터 마기 필도 레비기다부터 마나 그노 야다버네요. 아두 마시 까네고. 까네. 마시 아속이 안 까나거 뭐 워리제. 아이는 너무도 못담 리엠네.